अहानबदा यामना मरुओइबा अपडेट खरा थमजगे ngasi ayu konsa khulda nongmai kapnabada kuki ama sire ahumna sokle asokpa singlei makong army hospital da purakhre hairi akupa pawgi damakta online manipuri youtube channel asibunuk sibidina subscribe to biramu Naga taruk mihat pu yaningdaba phongdok tuna maira katkre luchingma mana justice ki damak le pangamdrabadi moral ground da fam thadokpam thoi Kuki singna tamthina hatpi khraba naga taruk ki mafam da tampa ki mafam singda khundari ba naga amasung maitaina punna tongan ba mafam anida candle ka tuna waba phongdokre luchingma ama oina miyam gi justice ki damak le pagi mahota lengang na pressure pira I haiduna miyam gi mayok ta thabak tawba asi matik cha tabal luchingmani takpani masana khangna moral ground da fam thado haina political activist asangka sarna phongdokre wafam masing asi new chekon da leiba tribal market ta pangthokiba maira katpagi thoramda mangna phongdokibani thoram aduda mangna makha tana hai kumja 2023 gi me ahum dagi horakiba manipur gi irang asi ngasi chehi ahum henjilakle irang asi gi hojik oiriba phibam asida manipur miyamna india lengak pu thajafam thokte karigumba maduda thajaruba tarabadi aikhoi miyam asi apang bataraga tokani haiki nakalamromda manipur baptist convention mbc na miyam ga loinena candle thanduna awab phongdokpaga loinena ikai khumnaba utkre we mourn with hope and pray for peace haiba paujal puduna mbc center church infalda pangthokiba thoram aduda mbc ki women secretary acharna sartona luchingduna taibang semba mapugi mafamda prayer pangthokuna hodoki tungda mbc ki general secretary reflen dr jolie remind of luchingduna miyamna candle chukhatuna laikhidraba singi thawai singi mafamda awaba phongdokpaga loidana ikai khumnaba utki political convention naha singna luchingba political party semba yauna waref manga lawkre manipur da First haiba wakhalon da hodokiba manipur miyam gi ihau mami na sinduna youth political convention pangthokre na ha singna luchingba political party ama semba yauna tongan ba warif manga lawkre mami na sinduna ngasi thoba mela ground da pangthokiba youth political convention adu da lawkiba warif seng adudi ahan ba warif ta ngasi iram da manipur asida mating leiba lengalon ama lehenna ba hona bada na ha singna choba thodang lawnaba mathau tai masigi damak mami na lepa leitana hona ba ani subada mipan tangdaba senmelon amagi damak khonaduna awat apa leitaba lamdam amagi damak lepa leitana jangsinba amadi India gi constitution gi manungda Manipur gi oiba greater autonomy ama fangnaba mamiga iraicha singa loina duna lepa leitana honaminaba ahum subada Manipur da May 2023 dagi horakiba crisis asina maram oiraga apunba Manipur amagi damak thawaina ponta pikhraba amadi thiwa khangdana leiriba iraicha singi Mountain Park ama semna honaba mari subada Manipur gi civilization amadi culture bulaika ta halaktuna mating leba khunai ama oina ba honabada parasite ki thodang lawriba naha kaya gi amadi lairaba kaya gi hak matuna awa famda ta haliba corruption gi laina asi khunai asi dagi maru fungna mangkinaba mamina hanba leitana amadi iraicha singa loina duna makhal makha kaya gi campaign chathaba amasung manga suba warefta mami hariba platform asi naha singna namna luchingba political party ama oina semgatpa haibasini convention aduda senior advocate khaidem manina moderator oiki aduga social activist asanka sar amuko gi president ms jalal jalarong united committee gi president maivon faumai mu gi guest faculty dr sanasam submenan richard district and session judge aribam netanesori senior journalist irengbam arun ima gi maira gi president ti sujata susarug yakhi Manipur gi nakamdauba Manipur dagi lanjilak palising taret yauna refugee lising nifu gi damak Mizoram da chengwana balupa crore tara piragani May 3, 2023 dagi Manipur da hawraklaga Houjik fawba state amasung union lengakna waroisin puraktriba tamthireba kanglu masal gi lan gi thodoksinga maram oiraduna yumthangnaba Mizoram da lanjinaduna state aduda jangjafam lawduna lairakliba Manipur dagi IDP lising taret lom yauna Myanmar amasung Bangladesh dagi changsilakpa refugee singapuna miyoi lising ni furom gi chengwana ba union lengakna lupa crore tara gi sanpham piragani haina lawthokre wafam masi union lenga ki maikai dagi official oiba cherol ama thoktuna ngarang lawthokibani Union lenga ki maikai dagi Mizoram gi dama choba tengbang asi piragani haiduna lawthoktingai gi mangoinana hokiba irai numita Mizoram gi chief minister Laldu Homana home minister Amisaga unaduna mifam ama pangthoki mifam aduda Houjik Mizoram da mayok nariba Manipur dagi lanjelakpa IDP amasung Bangladesh amasung Myanmar dagi chensilakpa refugee singi matangda Laldu Homana home minister da marik chumba wafam phongdoki punna miyoi lising ni furom oiriba refugee sing asigi damak minung sigi makhada lokhutpam thokpa thabak lokhatpada Mizoram lengana choba polum ama kok thongnare haiba wafam su phongdoki wafam sing asi phongdokladuna chief minister Laldu Homana Mizoram gi oina kangnaba resourcing leijoriba sina mateng oiduna minung sigi makhada yamlaba refugee sing asigi changjafam piri hairaduna union lenga ki maikai dagi makhoi gi damak
ꯑꯍꯦꯟꯕ ꯇꯦꯡꯕꯥꯡ ꯃꯊꯧ ꯇꯥꯔꯦ ꯍꯥꯏꯈꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯔꯛꯄ ꯋꯥꯐꯝ ꯑꯁꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯤꯖꯣꯔꯥꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯍꯥꯡꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯔꯛꯂꯤꯕ ꯔꯤꯐ꯭ꯌꯨꯖꯤ 90,000 ꯔꯣꯝ ꯑꯁꯤꯒꯤꯗꯃꯛ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯊꯧꯔꯥꯡ ꯇꯧꯅꯕ ꯑꯃꯁꯨꯡ ꯃꯈꯣꯏꯗ ꯄꯤꯕ ꯇꯦꯡꯕꯥꯡꯒꯤ ꯊꯕꯛꯁꯤꯡ ꯍꯦꯟꯒꯠꯍꯟꯅꯕꯒꯤꯗꯃꯛ ꯆꯦꯡ ꯋꯥꯅꯕ ꯂꯨꯄꯥ ꯀ꯭ꯔꯣꯔ 10ꯒꯤ ꯁꯦꯟꯐꯝ ꯄꯤꯔꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯔꯛꯈꯤ꯫ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯍꯧꯖꯤꯛ ꯃꯤꯖꯣꯔꯥꯝꯗ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯆꯦꯟꯁꯤꯜꯂꯛꯄ ꯔꯤꯐ꯭ꯌꯨꯖꯤ 19,000 ꯍꯦꯟꯅ ꯂꯩꯔꯤ, ꯃꯈꯣꯏꯒꯤ ꯃꯅꯨꯡꯗ ꯆꯤꯟ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯅꯝꯅ ꯌꯥꯎꯔꯤ꯫ ꯍꯧꯈꯤꯕ ꯀꯨꯝꯖꯥ 2021ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯗ ꯌꯨꯝꯂꯣꯟꯅꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔꯗ ꯃꯤꯂꯤꯇꯔꯤ ꯀꯨ ꯇꯧꯈꯤꯕ ꯊꯧꯗꯣꯛꯇꯒꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯃꯤꯖꯣꯔꯥꯝꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯁꯩꯗꯥꯡꯂꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯆꯤꯇꯥꯒꯣꯡ ꯍꯤꯜ ꯇ꯭ꯔꯦꯛ ꯐꯥꯎꯗꯨꯅ ꯂꯩꯕ ꯑꯁꯤꯗꯒꯤꯁꯨ ꯕꯣꯝ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯃꯤꯑꯣꯏ 2,600 ꯔꯣꯝ ꯃꯤꯖꯣꯔꯥꯝꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯆꯪꯖꯐꯝ ꯂꯧꯔꯤ꯫ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯆꯦꯟꯁꯤꯜꯂꯛꯄ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡ ꯑꯁꯤ ꯍꯧꯈꯤꯕ ꯀꯨꯝꯖꯥ 2022ꯗ ꯕꯪꯒ꯭ꯂꯥꯗꯦꯁ ꯂꯩꯉꯥꯛꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯕ ꯏꯊꯅꯤꯛ ꯏꯟꯁꯔꯖꯦꯟꯠ ꯒ꯭ꯔꯨꯞ ꯑꯃꯒꯤ ꯃꯊꯛꯇ ꯆꯠꯊꯈꯤꯕ ꯃꯤꯂꯤꯇꯔꯤ ꯑꯣꯄꯔꯦꯁꯟꯁꯤꯡꯗꯒꯤ ꯂꯥꯟꯖꯦꯟꯅꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯦ 3, 2023ꯗꯒꯤ ꯃꯅꯤꯄꯨꯔꯗ ꯊꯣꯔꯛꯂꯤꯕ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯃꯤꯖꯣꯔꯥꯝꯗ ꯂꯥꯟꯖꯦꯜꯂꯛꯄ ꯀꯨꯀꯤ ꯖꯣꯒꯤ ꯃꯤꯑꯣꯏ 8,000 ꯂꯣꯝꯁꯨ ꯃꯤꯖꯣꯔꯥꯝ ꯂꯩꯉꯥꯛꯅ ꯆꯪꯖꯐꯝ ꯄꯤꯔꯛꯂꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯤꯖꯣꯔꯥꯝꯗ ꯆꯪꯖꯐꯝ ꯂꯧꯔꯛꯂꯤꯕ ꯆꯤꯟ, ꯕꯣꯝ ꯑꯃꯁꯨꯡ ꯀꯨꯀꯤ ꯖꯣꯒꯤ ꯐꯨꯔꯨꯞꯁꯤꯡ ꯑꯁꯤ ꯃꯤꯖꯣꯔꯥꯝꯒꯤ ꯃꯤꯌꯥꯝꯒ ꯑꯦꯊꯅꯤꯛ ꯑꯃꯁꯨꯡ ꯀꯜꯆꯔꯒꯤ ꯑꯣꯏꯕ ꯂꯝꯁꯤꯡꯗ ꯅꯛꯁꯤꯟꯅꯩ ꯍꯥꯏꯔꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯂꯥꯜꯗꯨ ꯍꯣꯃꯥꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯒ ꯎꯅꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝꯗ ꯃꯤꯖꯣꯔꯥꯝꯗ ꯗ꯭ꯔꯒ ꯇ꯭ꯔꯥꯐꯤꯀꯤꯡ ꯑꯃꯁꯨꯡ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝꯒꯤ ꯃꯊꯛꯇ ꯃꯊꯧ ꯇꯥꯕ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯄꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯔꯤꯂꯦꯇꯦꯗ ꯑꯦꯛꯁꯄꯦꯟꯗꯤꯆꯔ (SRE)ꯒꯤ ꯃꯈꯥꯗ ꯁꯦꯜꯒꯤ ꯇꯦꯡꯕꯥꯡ ꯄꯤꯅꯕꯁꯨ ꯍꯥꯏꯖꯈꯤ꯫ ꯁ꯭ꯀꯤꯝ ꯑꯁꯤꯒꯤ ꯃꯈꯥꯗ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯁ꯭ꯇꯦꯠꯁꯤꯡꯗ ꯀꯥꯟꯅꯕ ꯐꯪꯈ꯭ꯔꯕꯁꯨ ꯃꯤꯖꯣꯔꯥꯝꯒꯤ ꯑꯣꯏꯅꯗꯤ ꯁ꯭ꯇꯦꯠ ꯑꯗꯨꯗ ꯏꯪꯇꯞꯄ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯐꯤꯚꯝ ꯂꯩꯔꯛꯄꯗꯒꯤ ꯃꯁꯤꯒꯤ ꯇꯦꯡꯕꯥꯡꯁꯤꯡ ꯐꯪꯗ꯭ꯔꯤꯕꯅꯤ ꯍꯥꯏꯅꯁꯨ ꯍꯣꯝ ꯃꯤꯅꯤꯁꯇꯔꯗ ꯋꯥꯀꯠꯈꯤ꯫ ꯃꯤꯐꯝ ꯑꯁꯤꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯗꯤꯚꯦꯂꯞꯃꯦꯟꯠ ꯏꯅꯤꯁꯤꯌꯦꯇꯤꯚ ꯐꯣꯔ ꯅꯣꯔꯊ ꯏꯁꯇꯔꯟ ꯔꯤꯖꯟ (PM ꯗꯤꯚꯥꯏꯟ ꯁ꯭ꯀꯤꯝ)ꯒꯤ ꯃꯈꯥꯗ ꯑꯍꯦꯟꯕ ꯄ꯭ꯔꯣꯄꯣꯖꯦꯜꯁꯤꯡ ꯄꯤꯈꯠꯂꯛꯅꯕ ꯈꯪꯍꯟꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯖꯣꯔꯥꯝꯗ ꯄꯥꯏꯈꯠꯄ ꯄ꯭ꯔꯣꯖꯦꯛꯇꯁꯤꯡꯗ ꯌꯨꯅꯤꯌꯟ ꯂꯩꯉꯥꯛꯅ ꯇꯦꯡꯕꯥꯡꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯄꯤꯈꯤ꯫ ꯃꯤꯐꯝ ꯑꯁꯤꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯄꯤꯈꯤꯕ ꯊꯥꯖꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯔꯥꯡ ꯌꯨꯅꯤꯌꯟ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯖꯣꯔꯥꯝꯒꯤ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡꯒꯤꯗꯃꯛ ꯆꯦꯡ ꯋꯥꯅꯕ ꯂꯨꯄꯥ ꯀ꯭ꯔꯣꯔ 10ꯒꯤ ꯁꯦꯟꯐꯝ ꯄꯤꯔꯒꯅꯤ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯆꯦꯔꯣꯜ ꯊꯣꯛꯇꯨꯅ ꯈꯪꯍꯜꯂꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯊꯪꯒꯥꯜ ꯀꯩꯊꯦꯜꯒꯤ ꯃꯨꯖꯤ-ꯂꯦꯟꯕꯨ ꯄꯥꯔꯀꯤꯡ ꯑꯣꯟꯊꯣꯔꯛꯄꯅ ꯆꯠꯊꯣꯛ-ꯆꯠꯁꯤꯟꯗ ꯈꯝ ꯊꯦꯡꯅ ꯈꯨꯗꯣꯡ ꯆꯥꯍꯟꯗ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯏꯝꯐꯥꯜ ꯁꯤꯇꯤꯒꯤ ꯃꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯇꯤꯟꯕ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯔꯤꯕ ꯊꯪꯒꯥꯜ ꯀꯩꯊꯦꯜꯒꯤ ꯃꯨꯖꯤ-ꯂꯦꯟꯗ ꯆꯀꯥ 4 ꯄꯥꯟꯕꯗꯒꯤ ꯍꯧꯔꯗꯨꯅ ꯃꯈꯜ ꯀꯌꯥꯒꯤ ꯑꯆꯧꯕ ꯒꯥꯔꯤꯁꯤꯡꯅ ꯂꯦꯟ ꯑꯁꯤꯒꯤ ꯅꯥꯛꯌꯦꯠꯇ ꯈꯝꯕ꯭ꯔꯥꯡꯅꯅ ꯈꯥꯝꯖꯤꯟꯗꯨꯅ ꯄꯥꯔꯀꯤꯡ ꯑꯣꯟꯊꯣꯔꯛꯄꯅ ꯈꯨꯕ ꯂꯝꯕꯤ ꯑꯁꯤꯕꯨ ꯐꯥꯎꯗꯨꯅ ꯆꯠꯊꯣꯛ-ꯆꯠꯁꯤꯟ ꯇꯧꯔꯤꯕ ꯃꯤꯌꯥꯝꯗ ꯈꯝ ꯊꯦꯡꯅ ꯈꯨꯗꯣꯡ ꯆꯥꯍꯟꯗ꯭ꯔꯦ꯫ ꯃꯨꯖꯤ-ꯂꯦꯟꯗ ꯇꯉꯥꯏꯐꯗꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯒꯤꯗꯃꯛ ꯆꯠꯊꯣꯛ-ꯆꯠꯁꯤꯟ ꯇꯧꯔꯤꯕ ꯃꯤꯌꯥꯝ ꯃꯔꯛꯇꯒꯤ ꯈꯔꯅ ꯂꯦꯟ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯒꯥꯔꯤ ꯄꯥꯔꯀꯤꯡ ꯑꯣꯟꯊꯣꯔꯛꯂꯕꯅꯤꯅ ꯃꯍꯧꯁꯥꯒꯨꯝꯅ ꯑꯊꯨ-ꯑꯀꯥꯏꯒꯤ ꯌꯥꯎꯅ ꯆꯠꯊꯣꯛ-ꯆꯠꯁꯤꯟ ꯇꯧꯕꯗ ꯈꯨꯗꯣꯡ ꯆꯥꯍꯟꯗ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯅꯔꯛꯄꯗꯒꯤ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯈꯔ ꯍꯦꯜꯂꯛꯄꯗ ꯄꯥꯎ-ꯆꯦ ꯑꯁꯤꯅ ꯍꯛꯊꯦꯡꯅꯅ ꯆꯠꯇꯨꯅ ꯌꯦꯡꯁꯤꯜꯂꯨꯕꯗ ꯐꯣꯡꯗꯣꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯃꯛ ꯂꯦꯟ ꯑꯁꯤꯗ ꯆꯞ ꯆꯥꯅ ꯊꯣꯛꯂꯝꯈꯤ꯫ ꯃꯦꯖꯔ ꯈꯨꯜꯒꯤ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯃꯨꯖꯤ-ꯂꯦꯟ ꯑꯁꯤꯗ ꯄꯨꯡ 24 ꯆꯨꯝꯅ ꯆꯀꯥ 4 ꯄꯥꯟꯕꯗꯒꯤ ꯍꯧꯔꯒ ꯃꯈꯜ ꯀꯌꯥꯒꯤ ꯒꯥꯔꯤꯁꯤꯡ ꯈꯥꯝꯖꯤꯟꯗꯨꯅ ꯊꯝꯅꯔꯛꯄꯅ ꯂꯝꯕꯤ ꯑꯁꯤꯗ ꯆꯠꯊꯣꯛ-ꯆꯠꯁꯤꯟ ꯇꯧꯕꯗ ꯅꯥꯛꯌꯦꯠꯇ ꯈꯝꯕ꯭ꯔꯥꯡꯅ ꯄꯥꯔꯛ ꯇꯧꯁꯤꯟꯕ ꯒꯥꯔꯤꯁꯤꯡ ꯊꯩꯗꯣꯛ-ꯊꯩꯖꯤꯟ ꯇꯧꯗꯨꯅ ꯆꯠꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯝꯈꯤ꯫ ꯃꯨꯖꯤ-ꯂꯦꯟ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯄꯥꯔꯀꯤꯡ ꯑꯣꯟꯊꯣꯔꯛꯂꯕꯗꯤ ꯃꯤ ꯂꯩꯅꯕ ꯌꯨꯝ ꯌꯥꯎꯅ ꯗꯨꯀꯥꯟ ꯀꯌꯥꯁꯨ ꯆꯥꯒꯣꯡꯅꯅ ꯂꯩꯔꯤꯕ ꯊꯪꯒꯥꯜ ꯀꯩꯊꯦꯜꯗ ꯀꯔꯤꯒꯨꯝꯕ ꯃꯩꯍꯧ ꯂꯥꯡꯄꯣꯛ ꯊꯣꯔꯛꯂꯕꯗꯤ ꯃꯁꯤꯕꯨ ꯀꯟꯅꯅꯕ ꯐꯥꯌꯔ ꯁꯔꯚꯤꯁꯀꯤ ꯃꯤꯑꯣꯏꯁꯤꯡ ꯆꯪꯁꯤꯜꯂꯛꯄꯗ ꯐꯥꯎꯕ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯍꯟꯒꯗꯧꯔꯤ꯫ ꯃꯨꯖꯤ-ꯂꯦꯟꯗ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯝꯕ ꯊꯧꯔꯥꯡ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯅꯕ ꯏꯝꯐꯥꯜ ꯋꯦꯁꯠ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ ꯇ꯭ꯔꯥꯐꯤꯛꯀꯤ SP ꯗ ꯇꯦꯂꯤꯐꯣꯟ ꯇꯧꯔꯨꯕꯗ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯔꯝꯕꯗꯒꯤ ꯆꯞ ꯆꯥꯕ ꯃꯔꯝ ꯈꯪꯕ ꯉꯝꯈꯤꯗꯦ꯫ ꯄꯟꯕ ꯌꯥꯕꯗꯤ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜꯅ ꯀꯣꯟꯁꯤꯜꯂꯤꯕ ꯊꯪꯒꯥꯜ ꯀꯩꯊꯦꯜꯒꯤ ꯌꯥꯎꯅ ꯂꯝꯕꯤ ꯀꯌꯥꯗ ꯇ꯭ꯔꯥꯐꯤꯛ ꯄꯨꯂꯤꯁꯅ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯋꯥꯟ-ꯋꯦꯒꯤ ꯁꯤꯁꯇꯦꯝ ꯍꯧꯗꯣꯛꯇꯨꯅ ꯆꯠꯅꯔꯛꯂꯤꯕꯅꯤ꯫ ꯄꯥꯔꯀꯤꯡ ꯑꯣꯏꯅꯕꯒꯤꯗꯃꯛ ꯑꯌꯥꯕ ꯄꯤꯗꯕ ꯃꯐꯝꯁꯤꯡꯗ ꯒꯥꯔꯤ ꯑꯆꯧꯕ ꯑꯃꯁꯨꯡ ꯃꯆꯥ ꯄꯥꯔꯛ ꯇꯧꯁꯤꯟꯕꯗ ꯐꯥ-ꯄꯨꯟꯕꯒꯤ ꯊꯕꯛ ꯆꯠꯊꯗꯨꯅ ꯐꯥꯏꯟ ꯐꯥꯎꯕ ꯂꯧꯅꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯨꯖꯤ-ꯂꯦꯟ ꯑꯁꯤꯒꯤꯗꯤ ꯌꯦꯡꯁꯤꯟꯕꯤꯅꯕ ꯃꯄꯨ ꯄꯥꯟꯗꯕꯒꯨꯝꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯛꯈꯤ꯫ US ꯅꯦꯚꯤꯅ ꯏꯟꯗꯤꯌꯥ ꯃꯆꯥ 10ꯒ 3 ꯀꯟꯕ ꯉꯝꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯥꯒꯤ ꯐꯤꯔꯥꯜ ꯊꯦꯠꯄ ꯃꯔꯆꯦꯟꯠ ꯚꯦꯁꯦꯜ ꯑꯃ ꯑꯣꯃꯥꯟꯒꯤ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗ ꯌꯥꯔꯛꯇꯕꯗꯒꯤ ꯀꯛꯉꯥꯎꯅꯗꯨꯅ ꯂꯩꯔꯤꯉꯩꯗ UN ꯅꯦꯚꯤꯒꯤ ꯍꯩꯊꯣꯏ-ꯁꯤꯡꯊꯣꯏꯔꯕꯁꯤꯡꯅ ꯚꯦꯁꯦꯜ ꯑꯗꯨꯒꯤ ꯃꯤꯑꯣꯏ 10ꯒ 3 ꯃꯥꯏ ꯄꯥꯛꯅ ꯀꯟꯕ ꯉꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯏꯟꯖꯤꯟ ꯌꯥꯔꯛꯇꯗꯨꯅ ꯑꯣꯃꯥꯟꯒꯤ ꯁꯃꯨꯗ꯭ꯔ ꯈꯣꯡꯕꯥꯟꯗ ꯂꯩꯔꯛꯈꯤꯕ ꯏꯟꯗꯤꯌꯥꯒꯤ ꯚꯦꯁꯦꯜ ꯑꯗꯨ ꯚꯤꯔꯥꯠ-1 ꯍꯥꯏꯅ ꯃꯃꯤꯡ ꯊꯣꯟꯕ ꯚꯦꯁꯦꯜ ꯑꯃꯅꯤ ꯍꯥꯏꯅ ꯃꯁꯛ ꯈꯪꯈꯤꯕꯒ ꯂꯣꯏꯅꯅ ꯑꯣꯃꯥꯟꯒꯤ ꯏꯁꯤꯡꯒꯤ ꯁꯔꯨꯛꯁꯤꯡꯗ ꯍꯣꯟꯗꯨꯅ ꯆꯠꯂꯤꯉꯩꯗ ꯌꯥꯔꯛꯈꯤꯗꯕꯅꯤ ꯍꯥꯏꯔꯤ꯫ US ꯅꯦꯚꯤꯅ ꯁꯃꯨꯗ꯭ꯔ ꯈꯣꯡꯕꯥꯟꯒꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯆꯦꯛꯁꯤꯟꯅꯕ ꯈꯪꯍꯟꯈꯤꯕꯒ ꯂꯣꯏꯅꯅ ꯂꯨꯞꯀꯗꯧꯔꯕ ꯖꯍꯥꯖ ꯑꯗꯨ ꯃꯥꯏ ꯄꯥꯛꯅ ꯀꯟꯗꯨꯅ ꯏꯟꯗꯤꯌꯥ ꯃꯆꯥ 10ꯒ 3ꯒꯤ ꯄꯨꯟꯁꯤ ꯀꯟꯕ ꯉꯝꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯣꯃꯥꯟꯒꯤ ꯑꯣꯊꯣꯔꯤꯇꯤ ꯑꯃꯁꯨꯡ ꯃꯅꯥꯛꯇ ꯂꯩꯕ ꯚꯦꯁꯦꯜꯁꯤꯡꯅꯁꯨ ꯔꯦꯁꯀ꯭ꯌꯨ ꯑꯣꯄꯔꯦꯁꯟꯗ ꯃꯇꯦꯡ ꯄꯥꯡꯈꯤ ꯍꯥꯏꯔꯤ꯫ ꯅꯥꯏꯖꯦꯔꯤꯌꯥꯗ ꯅꯣꯡꯃꯩ ꯄꯥꯏꯕꯁꯤꯡꯅ ꯌꯥꯝꯗ꯭ꯔꯕꯗ ꯈꯨꯟꯖꯥ 10ꯒ 3 ꯍꯥꯠꯈ꯭ꯔꯦ꯫ ꯑꯋꯥꯡ-ꯅꯣꯡꯆꯨꯞ ꯊꯪꯕ ꯅꯥꯏꯖꯦꯔꯤꯌꯥꯗ ꯅꯣꯡꯃꯩ ꯄꯥꯏꯕꯁꯤꯡꯅ ꯌꯥꯝꯗ꯭ꯔꯕꯗ ꯐꯥꯔꯃꯔ 10ꯒ 3 ꯍꯥꯠꯈ꯭ꯔꯦ ꯑꯃꯁꯨꯡ ꯌꯥꯝꯗ꯭ꯔꯕꯗ 12 ꯁꯣꯛꯈ꯭ꯔꯦ꯫ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯂꯧꯕꯨꯛꯁꯤꯡꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯖꯕꯅꯤ꯫ ꯖꯝꯐꯥꯔꯥ ꯁ꯭ꯇꯦꯠꯀꯤ ꯃꯔꯥꯟꯗꯨꯟ ꯑꯦꯔꯤꯌꯥꯒꯤ ꯒꯣꯔꯣꯟ
Namai townda irai numita thaudo adu thokibani attack adugi matangda kanagumba group amatana makhoina chathabani haiba phongdoklaktri adubu khulai paiba gang singi attack sing thakra sida hengalakre attack adu Jamphara state government na nongmai paiba sing aduga negotiate tau yadabagi fal amani haina Maradun local government adugi chairman Sanusi Dosrana statement amada haiki nongmai paiba sing aduna lotuna leriba Maradun forest ki Bayan Rua enclave adu thugainaba Dosrana government forcing the appeal tauki sagosen numitsu nongmai paiba sing aduna Maradun na leiba community Magamin Didida miyoi 38 phakre